यामना नुंगाइतबा थौदोक अमदा जिरीबामदा हांगबा रिलीफ कैम्प दा लेबा चाही 13 खक्ता ngairiba Nupamacha ama ngasi ayu anganbada Thouri Yallaga Siduna Leiramme Hairi Manipur da thokliba irang asida lanjenarakuna relief camp da leiriba mioi sing siba leptana thoklakli haiba yare ngasi Thouri yanduna leiramliba Nupamacha adugi maming Yurembam angamba apokpa wairomen makhoi borobekra sub division gi manungda leiba lamtai khunodagini Mahaki mayum Manipur gi loisindriba irang asida kuki khutlai paiba singna lamtai khunau da leiba mayum mai thadok pikraba matung lanjenarakuna relief camp da leina Jiribam higher secondary school da lairik tamlibani hairi lamtai khunau gi khunja sing asi lan gi matamda kuki khutlai paiba singna kihan khanghanba toina tawbadagi khun thadok tuna chelakhibani loinana matam khara khakki hangliba relief camp ta awaba kaya khangduna refugee gumna leirakhibani Kunja Singhi Wakhalda Akiba Amadi Tujungba Kaya Mayuk Naribani Ngasi Ayuk Thaudok Asi Thokraba Tungda Authority da Khanghalakibani Loinana Police-na Mafam Aduda Changsinduna Asiba Hakchang Lokhatkre Hairi Nupamacha gi Asiba Hakchang Relief Camp dagi Lokhatlaga Jiribam Hospital da Postmortem Examination Taunaba Purakre Adubu Postmortem Examination di Assam gi Silchar Medical College and Hospital Gungurda Leiba Sida Oina Tauragani Hairi Nupamacha Asi Laikhidabagi Chapcha Maram Hausik Fawbagi Oina Khangbangamdri Jiribam Police Station a case ama Lokhatkre Laikhidaba Sigi Matangda Tigat pasu hokre hairi relief camp ta lehoriba angambage apokpina phongdorakpada mahak ngarang lai harauba mafamda chatluraba matung numidang pung 12 rom tabada yumda halakhi adudagi mahak Thouri Yallaga siraga leiramani Housing relief camp asida leiriba punsi sina sel thumgi fibam yamna fataba oibena sel piu hairami adubu pihodre haina phongdokhi